World Meetei Council ki Mari Suba Plenary Session Meetei Singi Chahi Mifam ngasi Kakching District ki Sugnuda Leiba Balika Lampakta Kakching SC ki MLA Mayang Lambam Rameshwar na athoiba mithung oiduna pangthokre. Thauramadu World Meetei Council ki Chairman Haikruzam Nabashyamna Thaurambapu Hnna Manipur Lenga ki Minister Oiramba Dr. Nimaichan Luwangna Khanaba mithung Hnna Manipur Human Rights Commission ki Chairperson Oiramba Khaidem Mani amasung Hnna Lalholup amagi Chairman Oiramba RK Meghen amadi Sangnai Miyoi Kayana Khanaba Lengbirakpasing Oiki Nat ki oiba jagoi isai ki thauram kaya ga loinana re-awakening our spirit of oneness in thought and action haiba theme da pangthokhiba thauram aduda MLA Rameshwar na hai Manipur da khundariba misingi chamada Manifu Tarada Leramba Meiteina masing hantarakpa chauraba lamgi sarukna tribal singi oikiba masina maram oiraga thorakliba khudongchadaba asi kokhansi haiba taragadi Meetei Eikhoisu scheduled tribe status da Amuk Hnna Hanjinba Nattana Atoppa Upai Leite Kumja lising ama chamapan kuntra mathoida scheduled tribe oina leramba Meetei Eikhoi asi kumja lising ama ga chamapan yangkhai mathoida khanghodana scheduled tribe ki status tagi lokthokhi masigi thauksel asina kanana tawkhibano kamdongna tawkhibano haiba asi khangminaba changi Meetei bu scheduled tribe status tagi lokthokhiba aduna maram oiraga ngasidi Eikhoi gi senmit londa lenga ki thabak tawbada lengak londa Meetei sing asi minority orakle haiki Eikhoina masi punna thengnamingasi hairabadi Eikhoina masel amagi asoibada amana menkhatpa amagi asoibada amana ngaknaduna semdok minaraga punna hotnaminarakpa matamaduda chawkhatminaba Meetei khunai ama Manipur ama oiba ngamgadawribani MLA na makha thana hai ngasi World Meetei Council na sinduna Manipur gi mapanda choina dakhraba Meetei singbu punna Faminaduna amaga pau fawdoknaduna tathok tasin tawnaduna manglomda changsinba Meetei khunai ama puraknaba lawriba thaudang asibusu thagatpa phongdokpaga loinana Eikhoi gi ipai pu singaduna Eikhoi Meetei singidamak thambiramba inat chatnalon kaya asi manghandana yokhatuna thamba mathau tai Eikhoi Meetei sing asi aina mahele haiba wakhalna mangda thamnei mi amana leibaki khunai gi afaba thabak ama tawrakpada thagatpinaba leite sithanaba asoiba yengduna Lainaba ngakta oina tawi masi afaba nate Eikhoi Meetei asi lujingba ngakta oinanaba hotnaba dawna tawi Eikhoi Meetei su mi amana afaba thabak tawraba mahakna tawriba thabak adu afabani hairabadi mahak aduna lujingba oihanduna Eikhoi su mahakki matungna inaduna afaba maikai amada chatmindanaba hotnaba mathau tare hainasu phongdokhi 90% of the population Meetei na 8.5% da leirakpa remaining lamjina pura tribal ogiba sigi crisis si no gi hengaliba porsi masigi porsi the only one stop solution is scheduled tribe demand committee hairoi id scheduled tribe restoration committee agni maramdi till 1931 akoi si tribal loina Indian constitution da yarome suddenly khamodana 1951 akoi si tribal list gi lothokeba whose design was it whose plan was it Ngasi maduna maram oiraka ngasi akhoi in terms of economic status sarkar da thabak tawada administration paibada Meiteis have become minority